atop atopaga lamba taunabada mai pakpa amadi maithiba haibasi soidana thingnagani adubu maithire haiduna ninghannaba tawroidabani handak gawada pangthokadoriba national games asida manipurgi saruk yaduna chatkadoriba official amadi sanaroi singna thaksi khasi naina luchingba amagi makhada thabak tawbiyu thaksi khasi naina chatlabadi soidana mai pakpagi lambida lakani haina so phongdoki national game and international level the sanaroi na duki madik chaw na koibu kallaga thammi haibasi madi chen me yaroi da wakham amani kathokpa magaloi wak to ribu sing sinang asi lakai lakai da leru club sing adu association sing gi hobu biriba mayam ni mokoi mayam nei tragedi lakai da club ukatpa khokatpa hinkatpa si amwa bani sports authority of india manipur leiriba mayam soi thagali adu manipur sports department leibiriba branch khuding makki ai thagali pobo natraga kaba madudai dai khoi sanaroi moine khoi am ka hena depend of the sanaroi moine khoi si ai gi field du dai da best performance pin na bhona best performance pin kanda khoi na pam me pandam du loina phang adu khoi da medals yam phangbagi chance lai haibani adu madum isona sanbu osunu ai gi earnest appeal khoi unity lebiba aduga leadership amagi makhat chaliba leader dugi makhada mayam se with discipline follow to adu matam du da koi chap saba success mai pak ko do koi oiba ngambani ai ju chani ngambani adu hojiki manipur gi leiriba situation sida ai minute ma second ma thado ko se ngamde ai di foreign kari tholkara heng kari tholkera madu tension leibna madu mai olympic association gi official mayamda aduga player mayamda aduga manipur gi mayamda madu mai se adu maina madu waru biade akoi handaki national games sida akoina discipline 26 ta yaugani daga akoi lebakki tongan ba issue ke alai khragasu komalampak sports complex amadi tongan ba association singna tan hotna biduna player singi sanaba amadi training dadi akoi ayat pakaya leitana akoi kan hotna jari aduna dum akoi positive oiba result phangatra haibagi akoina su thajaba lei aduga sports ki policy oina handaki asian games ta akoi gi medal lorakraba participant sing adagi akoi mamangi national games ta gold medal lorakeba kangbu singda akoi thabak pinanabagi akoi gi initiative akoi mathangi sanaroi singi numit pawgi manungda laukthokna ba akoi honorable cm ga honorable sports minister ga na takpire adana akoi mathangi cabinet ta puthokna bagi akoi list khomjan bal loijare Haukiba October 13 ki numidangda Sega Road Khwairakmam Leikaida Mijam Singda Nomai Kapsan Duna Nupi ama yauna miyoi manga sokhan kiba thodok ta chenai haiba Hana 𝐍𝐶𝐲𝐼𝐻 ki president oiramba Manohar Mayum Barrister mangarang numidang athengbada police na fare hari ma ki mathakta logi oiba thabak lokhatpa haukre thodok asiga mari lenena Imphal West police na hana na miyoi manga fakhrabani Barrister masu fagadabani haiduna thodok adugi damak sem kiba JAC na akanba demand tawduna lakpani loina na numit kharagi mamangda JAC asina chief minister N Birenga unabada chief minister na barispu no manini gi manungda soidina fagani haina thasaba piraki haina JAC na phongdoki amaromda barrister ma numitugi thodok matungdagi mafam khangdana lotuna leirakibani amadi magna lotliba mafamdagi video message amagi khutangda thodok adugi damak mak lale haina miyamda phongdorakrabani mayam leina koi nuaitna leiba amadi nungsung jangnarga amadi tension leina leibudu urubududa nangda ai nausing amadi aigi imanaba singna madu ongtang chatlaga madu wari sadonarnena chalubadagi thoninda bathodok kaya ama thokre amadi lekaiduda leibiriba maibeng sing amadi chininaw sing marup sing namakta sopa nangjibadu aina aigi marup sing dugi mahut sinjaraga aina soigre lankre haibadu ai mayam mafamda ai haijani Nongmai kapagi thodok aduda sokiba miyoi mangagi manungda yauriba 𝐼𝐻 kaubi nupi amadi magi oi thangba makhongda nongmai maruna panbadagi yamna thina softuna hauzik 𝐁𝐄𝐈𝐑𝐻𝐿 gi ward ta laingduna leiri nongmai tem priyananda koba miyoi amasu makhong animakta nongmai maruna panbadagi softuna 𝐁𝐄𝐈𝐑𝐻𝐿 da laingle 𝐼𝐻 pati nongmai kaplam liba miyoi sing aduna fana lale haizarabasu magti makhoibu khak ngakpi bangamloi haina hospital gi phamungdagi thamoi sokna phongdok kiba laikrabani Moi di live tem gi dong te sim sara ga la traba poni aduna ai moi ponsi choba ge inga pi ba sunga nga moi ai di
इचा इशू सेम इमूंग मनुंगी फैमिली की सिबोगी पुंसीगी कहीं मोदी मोना लाने हरसु मोबू सूंग चाइना को वारीब कांगी मैम खलु मोबू सूंग इको नेटवर्क हैरो की लमजिंग मखादा चयोल खुदिंगी चथरकलिबा निपान सुबा रिवर रिजर्विनेशन कैंपेन ngarangsu हैरोक वांगजिंग तुरेल दा पांगथोकरे ngarang पांगथोकिबा कैंपेन असigi matangda इको नेटवर्क हैरो की प्रेसिडेंट सिंथांगंबा लाइश्रमना हाई तुरेल गे तोरवान सिंगदा अमोटपा लंगथोफम अंथोक्तुना अमोट अकाय कया नोंमा नोंमगी यामसिलक्तुना सिंगगुमना पेसिंजुना थंबना मयिक मताई चलहनबा खक्ता नतना तोंगान तोंगानबा हक्सांग सोकनिंगाई ओइरक्तुना लैना टिना कया पोकलकपा मनम हेना नमथि हनबा स्किन गी ओइबा लैना कया नहलकपना तुरेल गी इसिंग सिजननबा यारक्तबगी फिबमदा लाक्ले चही तरा कुनगी ममांगदा यामना चावना इसिंग चेलंबा हैरोक वांगजिंग तुरेल असि ngасidi तुरेल गी हरकफम मरुदा चिंग कोकथोक्तुना पोपी थारकबा नुंगजाव कया कोथोरकपना तुरेल गी इयाइदा नुंग लेंगोय पेक्थोरकपा कया असिना मरम ओइदना तुरेल असि अदुकी मतिक सोखले तुरेल गी इचेल तत्खिबा यावगी फिबमदा लाक्ले सिंथांगंबना हाई मसिगुंबा फिबम असिदा इको नेटवर्क हैरो की थौमी सिंगना तुरेल असि कंदबा यादे खंदुना हौखिबा था खरगी ममांगदगी चयोल खुदिंगी तुरेल असि सेंगदुना लाकपने तुरेल असि सेंगबदा अदुकी मतिक अवाबा ओइरी मतम कयादगी पैसिंजुना लाकपना अमोट अकाइना पिक थल्ले मेचिन सीजन नरगा सेंगदबा यादबा मफम कयासु यावरिबने अमरोमदा वेस्ट मैनेजमेंट की थबक असिसु अदुकी मतिक वातना लेरी लेंगा की माइकेदगी मरी लेनबा डिपार्टमेंट सिंगी माइकेदगी मियामदा हेना वखल ताहनबा अवेयरनेस पीबगी चांग यामना नेमली मसिना तुरेल असि कन्नबा होनबदा अचौबा सिंगनबा अमा ओहले हैरोक वांगजिंग रिवर खक्ता नतना मणिपुर की फिबम सोक्सिलक्लबा तुरेल कया अमा लेरिबा मसिदसु मतम चाना कलहौनबा मरी लेनबा डिपार्टमेंट सिंगना पुक्चेल सिंगना थबक तौबियु अमदे मियामनसु इसागी इथौदांगनि खन्ना चप चाना थौदांग लौमिनसि हाइके इको नेटवर्क हैरो की थौमी सिंगना तुरेल सेंगबगी थबक असे हौजिक फावबदा मखोई मसाना तुरेल सेंगबदा चंगबा गार्बेज बैगना चिंगबा पोलम पुमनमक पुथोक सबता नतना खोमसिलबा अमोट अकाई सिंग असिगी पुथोक पुसिंगी गारीसु मसाना वाइजरगा सीजन नबा ओइबनिना थौमी सिंगदा अवाबा मायुकनरी मसिगी मथक्ता ख्वाइदगी हेना अवाबा ओइरिबना रिसाइकल के प्रोसेस असिगी खुदोंग जाबा लेतबा असिनी मसिना खोंगलकलिबा अमोटपा सिंग लंगथोफम लेरक्ट्रे अवाबा असि कोकनबा मरी लेनबा डिपार्टमेंट सिंगदा मीटिंग संगबिदुना तुरेल सेंगबगी थबक असि माइ पाकनबा होनबदा मतेंग पांगबियु हाइना सिंथांगंबना अपील तौरकली संडे खुदिंगी चथरकपा तुरेल सेंगबगी कैंपेन असि थांगजु नुमिता ओइना पांगथोकलगनी नोंमाइजिंग नुमित सिंगदना लेरक खुलक लेकाई सिंगदा लमतु सिट सेंगबा लुबा नानबगी थबक ओइना पाइखलगनी हाइना सुमहाकना मखताकी संडे सिना अखोय लेकाई खुनगी ओइबा लेरक खुलकता मसिगी लंबी कोनसांगसिंगदा अखोय सोशल वर्क तौबा अदुगा थांगजेसिना लैबा अखोयगी नहा म्यामगा अदुगा इको नेटवर्क की वॉलंटियर सिंगा पुन्ना हैरो वांगजिंग रिवर की रिजुविनेशन कैंपेन असिगी सरुक अमा ओइना अखोय असिसिजु अदुम सिंगदोक्चबनी ngase अखोयना तौजरिबा गार्बेज बैग लैरिबा अदगी होंदोकपगी मा ट्रांसपोर्ट की तौइबा खुदिमस अखोय इको नेटवर्क हैरो की साइट तगी अखोय लनाय ओइना अदुमाइना तौजबनी हौरेइबा नहासिंगसु एनवायरनमेंट कनबगी अदुगुमबा इहुलसिदा सरुक याहलकांदा एनवायरनमेंट कनबगी मरु ओइबा अदुगा ngasimak मालेमगी होंगलिबा इंगसागी काइथरिबा खलगी फिल्मसिदा अखोय पुना खंगमिनारकांदा मियोइबने हिंगबदा तंगाइफदना चंगलिबा मई इसिंग नुसित अदुगा इसिंगी मरु ओइबसि खंगबा अदुगा टोरेल सिंग कंदबे यादे एनवायरनमेंट कंदबे यादे उमंग अमंग योखतबे यादे आइबगी वखललोंदा अखोय चथजरिबने अखोयना हंजिल हंजिन म्यामदा अपील तौजरिबसे म्यामनसु अखोयना सेंदोकसाग्रबा मफमसिदा मखाताने खैदोकपा अदुमाइना लंथोकपा तौबिरगनु मफम चादना मणिपुर की मफम कयादा लेप्तना चचरकपा थौरमगी सरगमा ओइना रिजोल्यूशन ऑफ द इयर्स लॉन्ग कॉन्फ्लिक्ट इन मणिपुर हाइबहिरमदा नोंमगी ओइबा मियाम पुन्ना खन्ना नैनबगी मिफम अमा इंडिजिनस पीपल्स ऑर्गेनाइजेशन मणिपुर इपोम मणिपुर वुमेन्स फेडरेशन MWF हैरोकी तौरांगबम लेकाई यूथ क्लब TLYC अमसुंग तौरांगबम लेकाई मेरा पाइबिगे खुत्सम नरगंगारांग TLYC हैरोकी प्लेग्राउंड पांगथोक्रे हैरोकी लेकाई कयादगी लाखिबा मियोई चा कयाना तिनकिबा खन्ना नैनबगी मिफम अदुगा मरी लेनना इपोंगी जनरल सेक्रेटरी राकेश मोइरांगथेमना हाइखिबदा ngasi kangluf ki irang asiga mari lenena miyamna mafam kayada punna lauminnariba kholaw ase khara onthokse irang asina maram oiraga imaleva ki saktam asi kaikhreba imaleva ki saktam asi kaihanba yaroi
kangadabani haina punna kholau lauminnaba haurasi haina phongdoki ipomna paring naina chatharakpa public discussion campaign asigi manung channa hairokta pangthokliba thoram asi tharaga marifuhumdoi sure campaign asina miyamda haining libade haukiba me ahumdagi hauna thokaningtaba thodokta meitei amade kuki anigi lan asina khunaida oirakliba tangdu leita daba kaya asigi maramda manipurgi mafam kaya da chatuna wakhal taminabani Indigenous People Organization Manipur na pangthok chariba ekhoi gi wakhal taminabagi mifam ase ate kari sunate mite ekhoi karam haina ngak sen gate mite ekhoi kanana ngak pi gate ngamphai kanana ngak kadagi haiba atamasi da miyam na khanarakpa miyam na lepnarakpa wakhallon singdagi ningtama taliba yawol lanmi sing asina khongna thoklak le haraga Manipur laingang na sobo thodang ama lauraga miyam na lawpa kholauna India laingak ta ningtama taliba yawol lanmi sing ase tangdu leitana amadi mitei khunai kanana ba mitei ngaukhai ngana na bidongta tangdu leta ba punchi amada leibi yana na bidongta political dialogue is fired to you haibase meyam punamaki kholauna haibase ma haijege paugi marak thanna aten break amatang lominasi 40 years of trusted diagnostic service, Babina Diagnostics. Manipur ki Chief Minister na Chayol amada tawkiba thabak thorom singbu khomjin jaduna North East Window na CM this week haine mingthon saba program ama hauzaragani hariba program asi lakliba October ki tang kunithoi nongmaising numiki nungthil pung taruk taba matamdagi hauzaragani lamdam asida leibiriba miyamna micheng tabiyu amadi pungning thokot piyu haina nolokjari break ki matungda mayam taramna okjari May ahumdagi thoklak liba furuf ki lanfam asida haukiba zun mangada sokna kiba serong mamang lekai ki lanfam da haksangi saruk kayada nongmai maruna panduna sokiba serong mamang lekai dagi yumnambam korong meitei amadi mak imung manungna sinduna ngarang khangabok wangbal rice research center da hangliba relief camp ta chathariba lanfam asida thawaina ponta pikraba meitei athoba singi mafam da hekal lekat tambagi thoram ama pangthokibaga loinina relief camp asida leiriba inmate singi chara ama mating pangduna Minagre. Relief camp asida hauzik masamaksu changjafam lauduna leiriba yumlembam corona phongdoklakpada mak ase haukiba jun mangada serouda kuki militant singna kablakpa nomai maruna mahaki kok khong nangal amadi faigal gi mafam kayada panbadagi matam kuinang Nagaram da leiba little clinic da laying labamatung says a hospital da makata na operation tawduna masagi haksang fagat pangamle magda naduna leiringai matamda lamdam asigi miyoi cha kayana selgi tengbang Mateng kaya pangbirakiba senfam sing adudagi aremba senfam kharana thoram ase laikidaba athoba sing adubu ikai khumnaba oina sinbani haiki loinena mateng panglakiba pumnamapu ikai khumnaba ullakle ina ko teros kyana samjarba mete miyam da onsinduna mi oni gi tatharak libala sida ai samuksu leba kibu to do ma hopu degi sokuna lera reba matung iram da masiri re cha kyana ai bunu sibiduna mateng bang birakiba amadi sija hospital ai bo inda rein ge kiba maramaduna e cha kyana bang birakiba senfam adu lenduna leibuna awaba taraba kya mi mafamda aina angamba senfam kaka pijaduna laksi adugi makha porona ngasi athoba singi mafam asida ekalika tambagi thoramasi pangthukjabani Lions Club International District 322D Zone 15 Region 6 ki manungda leiriba Lions Club of 𝐶𝐄 Lions Club of Thawal Lions Club Thawal Greater Centurion amadi Lions Club of Wangzingi ahanba District Governors Advisory Board meeting ngarang Thawal da leiba
𝐶_𝐸 Lions Service Center da pangthokre John asige manungda lairiba Lions Club singna lakadaba chai asida humanitarian service ama oina tawgadaba thabak thoram sing khanakhiba thoram aduda mamang seigi October thada Lions Club of Thawal na pangthokiba Peace Poster Painting Competition gi makok matang taraba mahairoi singbusu manamathum yenthoki loinina reaffirmation of the roles and responsibilities of President, Secretaries and Lions leaders amadi responsibilities of the Treasurer in Lions Club Haibhiram Singh da Dr. K.S.S. Manglem Singh MJF amadi Dr. C.S. Renubala Devi MJF na resource person Singh oina wangangki Iramdam Manipur Artists Association ima Sumang Lila Kanglufki Senior Artist oina leriba miyamna kunti sabi haraga hena khangnaba oinam arunbu Ministry of Culture Government of India gi makhada Center for Cultural Resources and Training New Delhi na Folk Theatre da Senior Fellowship Scheme 2022-21 pinaba khalakle Imagi Secretary na Thadorokpa Cherol amana hai Fellowship asi folk traditional amadi indigenous art ki manung channa folk theatre da yumfam oiraga comparative study on the ethno-acting methodology of Paurani Lila based on historical play and modern contemporary folk Sumang Lila da Manipur University of Culture ki Assistant Professor Dr. Makhonmani Bongstabagi Makhata chahi ani research tawgadabani mak oinam Mayai lekai dagi leikhiraba oinam angang hal amadi oinam ongbi 𝐂�ْ𝐒𝐈𝐒 khunbi anigi machanupani panba yai oinam arun ing kumjali singani anida junior fellowship phangkiba leikhre Asian Boxing Confederation gi micheng makhada chatliba tha asigi kunhumdoi dagi mathang tha November 3 fawba Astana Kazakhstan da pangthokadoriba Asian Youth and Junior Boxing Championship da Marangtem Kavirasna kilogram homfumdoi gi kanglupta saruk yagadori mahakhangabok part 3 makha lekai dagi Marangtem Brosen amadi Marangtem Ongbi Rasesori Devi gi machanupa ahalni Aroibada maroiba pau amuhana pizari Chief Minister N. Birena Kuntrataret Suba National Games Saruk Yagadaba Sanroi Singh amadi official Singh da mai paklaknaba yaifa pausal pikre Sega Road Khwairakbam Leikai da Nomai Kaptuna mi manga sokhat kiba thaudoka mari lenena Manohar Mayum Barisaram Police na fare Eco Network Hairok na Chail Kudigi Chathaba Nepal Suba River Rejuvenation Campaign gi manung channa Hairok Wangjing Turel Sengbagi thabak pangthokre North East Window na sandok sari banuntul gi pawng matang asida loizare miyeng tabiriba singbu amuka hanna chan mabam na khurumjari